ꯗ ꯂꯩꯔꯤꯒꯦ ꯑꯗꯣ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯅꯤ ꯂꯥꯛꯏꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯂꯩꯔꯤꯁꯦ ꯏꯃꯥꯟꯅꯕꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤ ꯌꯦꯡꯉꯨꯗꯨ ꯀꯩ ꯇꯧꯏꯗꯨꯅ ꯑꯗꯣ ꯒꯥꯏꯁ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯕꯁꯦ ꯂꯥꯛꯑꯗꯤꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯁꯨ ꯋꯥꯕꯗꯤ ꯌꯥꯎꯔꯤꯅꯤꯀꯣ ꯑꯃꯨꯛ ꯂꯩꯍꯧꯔꯦꯅꯦ ꯂꯥꯛꯑꯣ ꯑꯗꯣ ꯍꯧꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯇꯧꯍꯩꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯍꯤꯛ ꯃꯇꯥꯏ ꯃꯔꯛꯁꯤꯗ ꯆꯠꯇꯅ ꯃꯁꯤꯗꯩꯁꯤꯗ ꯍꯥꯀꯠꯆꯗꯅ ꯇꯧꯔꯤꯕ ꯌꯨꯝꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯁꯨꯝ ꯃꯅꯤꯄꯨꯔ ꯍꯥꯏꯗꯣꯔꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯕꯨꯗꯤ ꯃꯅꯤꯄꯨꯔꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯦꯔꯤꯌꯥꯁꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯅ ꯊꯨꯝꯕ ꯑꯦꯔꯤꯌꯥꯁꯦ ꯁꯤꯗꯩꯁꯤꯗ ꯋꯥꯅꯔꯝꯒꯗꯧꯕ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯃꯆꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯩꯅꯧ ꯌꯦꯡꯒꯦꯔꯣ ꯃꯌꯥꯝ ꯑꯪꯒꯨꯔꯁꯨ ꯄꯥꯜꯂꯦ ꯑꯪꯒꯨꯔ 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 ꯑꯪꯒꯨꯔꯁꯨ ꯄꯥꯜꯂꯦꯗ ꯑꯗꯨ ꯑꯪꯒꯨꯔ ꯀꯩꯗꯧꯔꯦ ꯀꯩꯒꯤ ꯇꯧꯔꯣꯏ ꯍꯥꯏꯔꯣ ꯐꯦꯁꯕꯨꯛꯇ ꯑꯁ ꯁꯤꯗꯤ ꯂꯣꯏ ꯆꯣꯠꯂꯦ ꯌꯥꯗ꯭ꯔꯦꯍꯦ Welcome to live chat. Remember to guard your privacy and abide by your community guidelines. ꯀꯥꯏꯗꯅꯣ ꯏꯇꯥꯎ ꯑꯦꯗꯤꯁꯟ ꯄꯨꯈ꯭ꯔꯤ ꯍꯨꯡꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯁꯦ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯖꯔꯤ ꯅꯣꯡꯃꯩꯕꯨꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯂꯝ ꯈꯪꯒꯟꯕꯅꯦ ꯄꯪꯍꯥꯏꯗꯅꯦ ꯑꯩ ꯍꯥꯏꯔꯤꯁꯦ ꯈꯨꯔꯥꯏꯗꯅ ꯆꯤꯡꯃꯩꯔꯣꯡ ꯍꯥꯏꯖꯟꯅꯤ ꯋꯥꯡꯈꯩꯗꯅ ꯅꯣꯡꯃꯩꯕꯨꯡ ꯍꯥꯏꯖꯟꯅꯤ ꯅꯣꯡꯃꯩꯕꯨꯡꯗꯅ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯍꯥꯏꯖꯟꯅꯤ ꯁ꯭ꯋꯥꯏꯗꯔ ꯈꯔ ꯊꯦꯟꯗ꯭ꯔꯦ ꯑꯗꯨ ꯌꯦꯡꯉꯨ ꯃꯥ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ ꯇꯨ ꯈ꯭ꯋꯥꯡ ꯌꯧꯗꯣꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯁꯤ ꯑꯋꯥ ꯑꯅꯥ ꯅꯪꯉꯤꯕ ꯃꯌꯥꯝꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯁꯝꯁꯦ ꯄꯪꯇꯥꯗ ꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯐꯥꯒꯠꯄꯅꯤ ꯍꯩꯅꯧꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯣ ꯒꯥꯔꯤꯒꯥꯁꯦ ꯑꯝꯇ ꯆꯠ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯂꯣꯏ ꯄꯩꯔ ꯊꯝꯃꯤꯁꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯩꯕꯨꯡꯗꯅꯦ ꯆꯨꯟꯅꯒ ꯁꯦꯠ ꯍꯥꯏ ꯍꯥꯏ ꯆꯨꯟꯅꯒ ꯑꯕꯦꯝ ꯅꯣꯡ ꯆꯨꯗ꯭ꯔꯕꯗꯣ ꯆꯨꯗ꯭ꯔꯦ ꯑꯕꯦꯝ ꯑꯗꯣ ꯆꯨꯗꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯀꯨꯞ ꯃꯀꯨꯞ ꯃꯥꯏꯗꯕꯨꯗꯤ ꯌꯩꯔꯤ ꯑꯗ ꯑꯩ ꯁꯨꯝ ꯂꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯎꯠꯂꯛꯀꯦꯅ ꯂꯥꯏꯞꯁꯦ ꯊꯥꯖꯔꯛꯄꯅꯤ ꯍꯥ ꯅꯣꯏ ꯃꯩ ꯂꯥꯛꯑꯝꯗꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯂꯥꯛꯀꯗꯣꯏꯅꯤ ꯐꯖꯔꯦ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗꯤ ꯕꯦꯁ ꯑꯦꯋꯥꯔꯗ ꯑꯣꯐ ꯗ ꯐ꯭ꯂꯠ ꯇꯥꯔꯦ ꯁꯤꯗꯤ ꯅꯣꯡ ꯆꯨꯗꯕ꯭ꯔꯥ ꯆꯪꯉꯛꯄꯗ ꯈꯨ ꯅꯠꯇꯦ ꯅꯠꯇꯦ ꯈꯔ ꯀꯨꯊꯕ ꯃꯄꯥꯅꯦ ꯑꯁ꯭ꯋꯥꯏꯗꯅ ꯗꯥꯏꯃꯟ ꯔꯥꯏꯁ ꯃꯤꯜ ꯁꯣꯝꯗ ꯑꯁ ꯁꯣꯝꯁꯨ ꯄꯨꯡꯊꯨꯝꯅꯤ ꯇꯧꯔꯤꯁꯤ ꯉꯥ ꯈꯣꯜꯂ ꯐꯥꯔꯁꯤꯔ ꯈꯪꯗꯦ ꯀꯅꯥ ꯀꯅꯥꯅꯣ ꯉꯥ ꯈꯣꯜꯂ ꯐꯥꯒꯗꯧꯕ ꯃꯤ ꯂꯥꯛꯅꯔꯣꯏꯍꯦ ꯂꯥꯛꯅꯔꯣ ꯉꯥ ꯐꯥꯎꯔꯁꯦ ꯏꯁꯤꯡ ꯈꯨꯆꯥꯎꯗꯣ ꯔꯣꯁ ꯍꯥꯏꯔꯣ ꯀꯩ ꯂꯝꯗꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯡꯃꯩꯕꯨꯡꯗ ꯂꯩꯔꯤ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ
ꯑꯃꯨꯛ ꯍꯜꯂꯛꯏ ꯎꯝ ꯑꯣ ꯐꯣꯟ ꯇꯥꯈꯤꯕꯩ ꯍꯨꯝꯃꯤꯖꯨ ꯐꯣꯟ ꯇꯥꯈ꯭ꯔꯦ ꯑꯗꯩ ꯑꯉꯥꯡꯁꯦ ꯐꯣꯟ ꯇꯥꯈ꯭ꯔꯦ ꯎꯝ ꯑꯁ ꯐꯖꯔꯦ ꯏꯁꯤꯡꯁꯦ ꯆꯠꯂꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯇꯨꯔꯦꯜꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯂꯛꯇ ꯆꯦꯟ ꯇꯨꯔꯦꯜ 2025ꯀꯤ ꯗꯦꯠ ꯀꯌꯥꯅꯣ ꯉꯁꯤꯁꯦ 30 ꯃꯦ ꯃꯦꯅꯤꯀꯣ ꯉꯁꯤꯁꯦ ꯃꯦꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯦꯒꯤ ꯀꯩꯅꯣꯁꯤꯗꯤ 2025ꯁꯤꯗꯤ ꯂꯩꯔꯛ ꯃꯅꯨꯡꯗ ꯌꯨꯝꯂꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯏꯁꯤꯡ ꯈꯨꯆꯥꯎꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤꯀꯣ ꯏꯌꯥꯝꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤꯔꯤ ꯍꯣꯏ ꯆꯨꯝꯅꯒ ꯋꯥꯕꯁꯤꯗꯤ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯃꯌꯥꯝ ꯄꯨꯜꯂꯞꯀꯤꯅꯤ ꯑꯗꯨꯗ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯃꯨꯛ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯦ ꯑꯗꯨꯅꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯦꯆꯔꯅ ꯄꯤꯔꯛꯄ ꯑꯋꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯁꯦ ꯎ ꯋꯥ ꯀꯛꯊꯠꯄ ꯂꯦꯞꯄꯤꯕ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤ ꯂꯦꯞꯄꯤꯕ ꯑꯗꯨꯗ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯕ ꯆꯥꯡ ꯅꯥꯏꯅ ꯆꯨꯕ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯣꯏ ꯃꯥꯡꯍꯟꯖꯕ ꯉꯥꯛꯇꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯇꯥꯕ ꯈꯔ ꯈꯔ ꯀꯥ ꯔꯟꯖꯟ ꯅꯣꯏ ꯃꯅꯥꯛꯇꯔꯣ ꯀꯥ ꯔꯟꯖꯟꯒ ꯀꯧꯁꯤꯜꯂꯛꯑꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯍꯟꯅꯨꯔꯕꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯕꯗꯨꯔꯣ ꯎꯝ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯕꯅꯤ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯁꯤꯁꯨ ꯀꯟꯅ ꯂꯥꯏꯞ ꯊꯥꯔꯤ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯌꯨꯇꯨꯕꯇ ꯑꯦ ꯄꯥꯕꯨꯡ ꯁꯥꯏꯀꯜ ꯊꯧꯕ ꯌꯥꯔꯤꯕꯣ ꯊꯧꯒꯗꯕꯅꯤ ꯄꯥꯕꯨꯡ ꯎꯝ ꯎꯝ ꯌꯧꯔꯁꯨ ꯊꯧꯒꯗꯕꯅꯤ ꯕꯤꯅꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯤꯅꯤꯇꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯀꯥ ꯔꯟꯖꯟ ꯌꯥꯝ ꯀꯟꯅꯨꯕꯩ ꯋꯥ ꯅꯠꯇꯦꯗ ꯑꯣ ꯍꯅꯨꯕ ꯍꯥꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯑꯩꯁꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯨꯏꯅꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯀꯥ ꯐꯥꯎꯕ ꯃꯤꯡꯊꯣꯜꯁꯤꯗꯤ ꯐꯪꯖꯅꯤꯡꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯎꯝ 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 ꯅꯩꯈꯥꯏꯕꯤ ꯑꯣ ꯃꯥꯏ ꯒꯣꯁ ꯐꯖꯔꯕ ꯂꯝꯕꯤ ꯐꯖꯔꯕ ꯂꯝꯗꯝ ꯐꯖꯔꯕ ꯏꯁꯤꯡ ꯍꯥꯏ ꯂꯣꯏꯔꯦ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯌꯥꯝ ꯄꯥꯏꯔꯦ ꯑꯗꯣ ꯁꯣꯔꯤ ꯁꯣꯔꯤ ꯍꯅꯨꯕꯩ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯍꯅꯨꯕꯩ ꯍꯅꯨꯕꯩ ꯋꯥ ꯅꯠꯇꯦ ꯑꯩ ꯍꯟꯅꯨꯖꯅꯤꯡꯗ꯭ꯔꯤꯀꯣ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯎ ꯁꯤꯔꯣ ꯊꯥꯔꯛꯑꯁꯨ ꯄꯥꯏꯔꯔꯣꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯎꯆꯦꯛꯇꯒꯤ ꯍꯧꯔꯛꯄꯅꯤꯅ ꯀꯩꯁꯨ ꯆꯤꯡꯕꯤꯔꯣꯏ ꯑꯁ ꯍꯧꯖꯤꯛꯐꯥꯎ ꯀꯨꯝꯃꯤꯁꯤ ꯌꯦꯡꯉꯨ ꯁꯤꯗꯩ ꯃꯇꯦꯛ ꯈꯛ ꯂꯥꯛꯄꯁꯤꯗ ꯃꯤꯅꯤꯠ ꯀꯌꯥꯅꯣ ꯑꯃꯨꯛ ꯆꯪꯉꯤꯁꯦ ꯌꯨ ꯑꯦꯁ ꯗꯣꯂꯔ
ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯃꯦꯝ ꯀꯩꯕ ꯌꯥꯔꯥ ꯑꯅꯟꯗꯒꯤ ꯂꯝꯕꯤ ꯑꯅꯟꯗꯒꯤ ꯂꯝꯕꯤ ꯁꯣꯝꯗꯒꯤ ꯂꯥꯛꯇꯣꯏꯅꯤ ꯑꯅꯟꯗꯒꯤ ꯂꯝꯕꯤꯁꯦ ꯁꯣꯝꯗ ꯆꯠꯂꯒꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯃꯥꯡ ꯀꯩꯀꯥ ꯇꯥꯗꯣꯏꯅꯤ ꯅꯥꯄ꯭ꯔꯝ ꯆꯨꯊꯦꯛ ꯍꯥꯏꯕ꯭ꯔꯥ ꯑꯌꯣ ꯑꯌꯣ ꯏꯕꯝꯃ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯑꯌꯣ ꯑꯌꯣ ꯏꯕꯦꯝꯃ ꯑꯁ ꯁꯤꯗꯅ ꯈꯤꯇꯪ ꯐꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛꯀ ꯄꯨꯔꯥ ꯀꯨꯝꯊꯨꯝꯅꯦꯕ ꯑꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗꯅ ꯈꯤꯇꯪ ꯐꯕꯅꯦ ꯇꯨꯔꯦ ꯑꯌꯥ ꯀꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯈꯣꯡꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯣ ꯏꯁ ꯅꯪ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯁꯩꯇ ꯏꯁ ꯅꯪ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯁꯩꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯍꯦꯜ ꯐꯣꯔ ꯔꯤꯚꯤꯌꯨ ꯀꯥꯏ ꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯃꯐꯝꯁꯦ ꯃꯐꯝꯁꯦ ꯑꯗꯨ ꯑꯅꯟꯗ ꯁ꯭ꯀꯨꯜꯗꯣ ꯑꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯅꯨꯡ ꯆꯥꯕꯤ ꯁꯤꯖꯟ 2 ꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯈꯨꯅꯨꯡ ꯆꯥꯕꯤꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯅꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯄꯥꯏꯔꯤ ꯈꯨꯅꯨꯡꯖꯥꯕꯤ ꯁꯤꯖꯟ 2ꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯍꯤꯟ ꯇꯨꯝꯇꯪ ꯑꯩꯁꯦ ꯊꯝꯖꯔꯝꯒꯦ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯔꯣꯏꯗ ꯀꯣꯟꯅ ꯊꯣꯛꯂꯛꯑ ꯌꯦꯡꯉꯨ ꯊꯧꯗꯥꯝ ꯖꯦꯛꯁꯟ ꯍꯥꯏ ꯊꯧꯗꯥꯝ ꯖꯦꯛꯁꯟ ꯏꯁꯤꯡꯁꯦ ꯐꯖꯔꯦ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯐꯖꯕꯅꯦ ꯏꯁꯤꯡꯗꯤ ꯅꯩꯈꯥꯏꯕꯅꯤ ꯂꯨꯗꯨ ꯍꯧꯖꯤꯛꯅ ꯁꯤ ꯈꯛꯇꯪ ꯂꯩꯔꯦꯗ ꯑꯅꯟꯗ ꯁ꯭ꯀꯨꯜꯅ ꯁꯤꯗ ꯂꯩꯔꯦ ꯅꯪꯁꯨ ꯑꯣꯏꯗ ꯆꯠꯁꯤ ꯂꯥꯛꯑꯣꯗꯅ ꯎꯝ ꯏꯁꯤꯡ ꯌꯦꯡꯕ ꯆꯠꯂꯤꯉꯩ ꯌꯨꯝꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛꯄ ꯅꯪꯍꯧꯔꯣꯏꯀꯣ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤꯊꯤꯡ ꯔꯦꯗꯤꯅꯤ ꯑꯩꯈꯣꯏꯗꯤ ꯍꯟꯗꯣꯛꯄ ꯂꯣꯏ ꯂꯥꯛꯑꯦꯌꯣ ꯎꯝ ꯃꯅꯨꯡ ꯊꯣꯡꯉꯤꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯔꯣꯝꯒꯤꯗ ꯑꯃꯨꯛ ꯑꯁ ꯑꯩꯁꯦ ꯃꯤꯠꯁꯦ ꯁꯣꯛꯄꯩ ꯑꯔꯥꯞꯄꯗ ꯆꯠꯂꯤ ꯃꯤꯒꯤ ꯃꯁꯛ ꯑꯝꯇ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯅꯟꯗ ꯁ꯭ꯀꯨꯜ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯄ꯭ꯔꯦꯝ ꯈꯨꯔꯥꯏꯖꯝ ꯅꯝꯂꯦꯒ ꯍꯥꯏꯗꯧ ꯃꯥꯜꯂꯒ ꯍꯦꯔꯣ ꯅꯝꯗ꯭ꯔꯤ ꯀꯟꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯁꯦ ꯑꯅꯟꯗ ꯁ꯭ꯀꯨꯜꯁꯤ ꯂꯩꯗꯣ ꯑꯅꯟꯗ ꯁ꯭ꯀꯨꯜ ꯒꯦꯠ ꯑꯅꯧꯕ ꯑꯃ ꯒꯦꯠ ꯁꯥꯈꯤꯕ ꯑꯅꯧꯕ ꯑꯃ ꯁꯥꯈ꯭ꯔꯦ ꯈꯨꯅꯨꯡꯆꯥꯕꯤꯗꯣ ꯁꯣꯏꯗꯅ ꯅꯝꯃꯛꯑꯅꯤ ꯈꯤꯇꯪ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯪꯗꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯕꯛꯇꯣ ꯆꯤꯟꯕ ꯑꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯃꯛꯑꯅꯤ ꯃꯤ ꯃꯌꯥꯝ ꯑꯣ ꯎꯝ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕ ꯌꯥꯎꯔꯦ ꯁꯤꯗ ꯊꯨꯝꯃꯛꯑꯅꯤ ꯍꯥꯏꯕꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯇꯥꯛꯄꯗꯤ ꯊꯨꯝꯃꯦ ꯍꯥꯏꯕꯅꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯁꯣꯝꯗꯅ ꯆꯦꯛꯀꯣꯟ ꯂꯩꯔꯤꯗꯨ ꯆꯦꯛꯀꯣꯟ ꯆꯠꯈꯤꯕꯩꯗꯣ ꯊꯨꯝꯃꯤꯅꯤ ꯌꯥꯗꯦ ꯑꯉꯥꯡꯁꯤꯡ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯒꯤ ꯀꯥꯏꯗꯅꯣ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯁꯂꯤꯝ ꯈꯥꯟ ꯑꯅꯟꯗ ꯁ꯭ꯀꯨꯜꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯅꯣꯡꯃꯕꯨꯡ ꯂꯝꯕꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯐꯥꯎꯅ ꯌꯥꯕ ꯂꯝꯕꯤꯗꯨꯗ ꯑꯣꯏꯗꯣꯏꯅꯦ ꯑꯁ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯁꯤꯗꯗꯤ ꯑꯁ ꯑꯗꯩ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯣꯡꯅ ꯆꯠꯂꯤꯔꯣ ꯈꯣꯡꯅ ꯆꯠꯂꯤꯅꯦ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕꯅꯤꯅꯀꯣ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯦꯕ ꯅꯝꯃꯅꯤ ꯅꯝꯃꯅꯤ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯅꯝꯅꯕꯩ ꯄ꯭ꯂꯥꯟꯕꯨꯗꯤ ꯇꯧꯔꯤ ꯅꯝꯃꯅꯤ ꯅꯝꯃꯒꯦ ꯍꯥꯏꯔꯣ
Sina ibani na kanu news media ki mini. Film na tayo namdraw. Film je room number 24 naman nammi. Adu su adum credit taw ko ba film ni 80% almost do shalay hay tare ko. Adu toglaga ma mam gi mina ju kan nammi. Adu su nammi ba du gi kunum jabi je season 2 do number do kay no sibo kan ayen ba si kay do no. Ni kan na ki napi ni. Adagi room number 24 time loega abaga lairi asi bana roi brana adu pakat kini adu loega namdoi no Puto yogi ba hong ko ꯑꯩꯈꯣꯏꯗꯤ ꯚꯨꯠꯀꯨꯝꯕꯒꯤꯅ ꯌꯦꯡꯅꯤꯡꯕ ꯍꯦꯜꯂꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯐꯤꯂꯝꯗꯒꯤꯗꯤ ꯑꯗꯨꯅꯅꯤꯅꯦ ꯑꯩꯁꯨ ꯚꯨꯠꯀꯨꯝꯕꯒꯤ ꯉꯥꯛꯇ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯦ ꯇꯜꯂꯦꯕ ꯁꯤꯗ ꯒꯥꯔꯤ ꯊꯧꯕ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯑꯣꯏꯗ ꯆꯪꯉꯣ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯑꯣꯟꯅꯈꯤꯗꯅ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯁꯤꯅ ꯑꯁ ꯀꯥꯡ ꯆꯤꯛꯏꯔ ꯍꯥꯀꯠꯆꯩꯔ reconnecting चलूरे सीजन 2 है मैम की अपाम की मैम की डिमांड की मैम ने पामनरगदी मखा दम वरी लई पामनदरगना कथतोय नत्रगा सीजन 2 दे लाखिदो सीजन 2 ददी याम नुआइदोय पूरा कनोम तौरानी सीजन 2 ददी प्रेम कुराइजम काखै ओरमनिको काखै दि लेरोय दे इसिंग टीम भा मंगाय कनाने फुंदनम तौरे सेदा फुंदनम सारी माले सलमान खान नहीं सलीम खान से हाय सलीम खान नाम दन तौरी जुबिन जफर हेलो हेलो जुबी सेंदन तारे सेंदन अनि तावदे अमा खुल्ला सकियाला आईफोन का तावरादि फनी इसिंग दगिने कहने से इसिंग दगिने ला इदो आहा का फैदो हेरो ओ इसिंग दे ला प्रो ए खंगुद सॉरी सिदै सिदा के फॉरेन कार मा लुक तो न लय मैम रूम नंबर 24 येंग बसुं सोइदन लाक्पियो रिलीज तो मतमदा नै खाइ बि आइ जिनि लोय फनी दि दुम ओय लेजरब सि बोइबो अदुना इना ngang बजे कनाम थाजा बिदेबा फगी तोलि बोइद निंगबदो साहिल करम कानगिनो हाइजे आई लॉक्सन बंगम द्रे ए इन नम थारी दु लेरक्ता दु साक फानब इन निसिन मसी की 27 चिकन जे हंगम मदि खरा लै गियाबा अदुबो थोंग लोन लेरम मुझे फसाना अली टांगनी कहने मुझे फसाना अली टांगनी मार्कल स्कूल में पढ़ती थे जुबी मैं जानता हूँ आप लोग कैसे हो अच्छा है क्या करम कानगिनो साहिल दागी नंबर पिरो दागी नंबर पिरो ए नंबर से लाइव पे पीरदी सेरान तुरन लो सोइना रखतना इबो सिलेबा माले कमाइदिन अइने इबाई मानबो ओरमोइदे इबाइना आई मानबो ओरम कराय वाइदे रिलीज तौदोय रूम नंबर 21 गिदो
रूम नंबर 21 नते रूम नंबर 24 है ꯑꯔꯟꯖꯟ MSFDS ꯇ ꯇꯧꯗꯣꯏꯅꯤ ꯑꯔꯟꯖꯟ ꯍꯥꯎ ꯅꯕꯥꯏꯅ ꯅꯪ ꯃꯥꯟꯕꯅꯦꯕ ꯑꯩ ꯏꯕꯥꯏ ꯃꯥꯜꯂꯦ ꯑꯩꯅ ꯏꯕꯥꯏꯅ ꯑꯩ ꯃꯥꯟꯕꯅꯦ ꯑꯩꯅ ꯏꯕꯥꯏ ꯃꯥꯟꯕꯅꯦ ꯔꯣꯖꯤꯇꯥ ꯆꯅꯨ ꯍꯥꯏ ꯄ꯭ꯔꯦꯝ ꯈꯨꯔꯥꯏꯖꯝ ꯍꯥ ꯍꯥ ꯍꯤ ꯍꯤ ꯍꯨ ꯍꯨ ꯀꯩ ꯂꯝꯗꯅꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯃꯦꯔꯤꯀꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯃꯦꯔꯤꯀꯥꯅꯤꯗꯣ ꯁꯤ ꯑꯃꯦꯔꯤꯀꯥꯅꯤ ꯑꯃꯦꯔꯤꯀꯥꯅꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯟꯅꯩ ꯈꯣꯟꯖꯦꯜꯁꯨ ꯏꯕꯥꯏꯅ ꯑꯩ ꯃꯥꯟꯕꯅꯦ ꯑꯩꯅ ꯏꯕꯥꯏ ꯃꯥꯟꯕ ꯅꯠꯇꯦ ꯍꯦꯝꯂꯇꯥ ꯂꯥꯏꯁ꯭ꯔꯝ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯕ꯭ꯔꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯣꯏꯕꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯌꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯁꯦ ꯁꯣꯏꯕꯨꯝꯒꯤ ꯂꯩꯀꯥꯏꯗꯤ ꯀꯩꯅꯣ ꯁꯣꯏꯕꯝꯒꯤ ꯂꯩꯀꯥꯏꯗ ꯍꯥꯏꯌꯦ ꯑꯩꯁꯨ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯁꯣꯏꯕꯨꯝꯒꯤ ꯂꯩꯀꯥꯏ ꯎꯝ ꯉꯥꯡꯉꯁꯤ ꯎꯝ ꯉꯥꯎꯔꯕꯣ ꯎꯝ ꯐꯥꯒꯤ ꯅꯠꯇ ꯐꯥꯒꯤ ꯅꯠꯇ ꯐꯥꯒꯤ ꯅꯠꯇ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯗ ꯔꯤꯜꯁ ꯇꯨꯝ ꯅꯝꯅꯤꯡꯉꯦ ꯍꯦ ꯗꯤꯡꯆꯣꯡ 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 ꯀꯣꯏꯅꯔꯁꯦ ꯌꯥꯏ ꯅꯪꯕꯨꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯂꯥꯏꯐꯇ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ ꯑꯁ ꯌꯥꯝ ꯋꯥꯠꯂꯤꯅꯤ ꯌꯦꯡꯉꯨꯗꯣ ꯍꯣꯔꯦꯟ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯁꯤꯗ जूबी ꯒꯥꯔꯤꯅ ꯊꯧꯗꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯇꯧ अच्छा हूँ मैं आप लोग कैसे हो दा करम कान पिरक्तोइनो नंबर दुबो लाइव नंबर पीबसे नुंगाइदौ मानदे वराव पीबे यादे प्रेम खुराइजम कैसे हो हमारा मणिपुर में अभी फ्लड चल रहा है दिखाता हूँ इधर देख पूरा फ्लड है इधर भी देखा ना इचन सना साम कहीं इचन है जिना कहाँ से जगह में इचन कहीं कहाँ से जगह में है वो रोबिना लेफ्राकपम खुनुंगजाबीदो करम कांदे थागलकदोइनो खुनुंगजाबी सीजन 2 नमद्रिये कई लमदनो सोयबम ने कहे हमको उच्चर के सोयबम की लेके हमको हायरेनी सोयबम ने कहे अखोय युमदा नोय प्रेम खुराइजम नोय युमदजु इसिंग जावरबो मथक्ता थोइबा डॉलर जे खरे हम सारादि फदौने ꯁꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯠꯂꯤꯉꯩ ꯂꯣꯏ ꯅꯥꯏꯗ꯭ꯔꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕ ꯍꯥꯏꯗꯣ ꯁꯤ ꯂꯩꯔꯦꯗꯣ ꯀꯩꯅꯣ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧ ꯏꯝꯐꯥꯜ ꯏꯁꯠ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯁꯨ ꯈꯨꯝꯗꯦ ꯑꯣ ꯑꯥꯏ ꯂꯚ ꯌꯨ ꯑꯗꯨꯗꯒꯤ 55 ꯈꯣꯡꯒꯁꯦ ꯂꯣꯏ ꯄꯣꯞꯊꯣꯛꯇꯅ ꯆꯥꯎꯊꯣꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ इसिंग इचाव मरक्सिदा कराइदगी प्रपोजनोदा सोमदा प्रपोज का लाइरी उमदोरे युम सलीम खान ऐसु चटनिंगे इसिंगदा नुंगाइने चटपा नतीनी इमानबगी मतेंग पांगबा चलुरिबनिनी हलैबनिनी जुबी जरफ्रीन अच्छी हो हमारे इधर आ जाए इधर पानी नहीं है हाँ मैं जानता हूँ ना पानी नहीं है ना मैं तो वहाँ रहता हूँ ना तो मैंने जब वहाँ पे रूम में रहता था तब हमारा जो रूम में है ना मेरा रूम उसके अंदर पानी आ गया था पूरा ऊपर से भी और नीचे से भी दाइन हारिसी फागिनती साहिल कई नो एक खंगहोद्रे साडा देवी के लमदनो
सोइबम लेकाई नि उलके सोइबम गी लेकाई सोइबम लेकाई अदकी कदोबनो इमानबगी मतेंग पांग चलुबने बैक्स सलीम खान याम नुंगाइगदबा माले सिंग मरक सिदा नुंगाइबदी नुंगाइत्रे प्रेम क्राइजम दागा कौसिले ऐसु कौगे दमसा दागा कौसिले ऐसु कौगे दमसा कहीं तारजो BGMI हमारे याद नहीं आते जो भी बहुत याद आता हूँ कहीं ना हिंदी के नाम पर दे दूँगा जो भी I really miss you जब हम नगाँव में आएंगे नगाँव पे आएंगे ना तब मिलेंगे हम सब रोजिता चने दादा हुई दीम तुम जो अखोई यूमदी कहीं तो रे लफूदा हापा का होंदो था ममन साहिल नंग हिंदू दु कोन पाओ अइना पारि बदे सोयरो साहिल कर बनोय खंगौदे सादादे सिटीजन्स क्लब दाइदे ओइदिरो सिटीजन्स क्लब हेंदोरे रिमाला इस्लाम फ्लड में हमसे आई सिदोइन उच्चर आगे से सुम लाइव था लाकपना आई गवा की बिस्ता योरप खंगौद्री नि तौरिस इमा दु गवा की बिस योरे लाइव था लाइंगाय द गवा की बिस यो खंगौद्रे मैं नगांव क्रिस ज्योति स्कूल में पढ़ती हूँ मार्कस में नहीं पहले मार्कस में पढ़ता था ना अब ये कौन सा क्रिस ज्योति कौन सा है नया स्कूल है क्या एम प्रेजेंट अखोदी तौब्रे दामसा नंग क्रे तौब्रा नंग नमिरो नंग लाइव वीडियो रा आई सावरानी साहिल कई हाइगरगे आइदी खंगौद्रे सोमदा इसिंग निंगिङाय सिदा मुक तौरमेनी इसिंग पेलेदको से हजिक अमुक सिना मुंबई की समुद्र तोरबानदनी को मै फावरगदी अनक ख्वाई पामे अराप इतल वार नहीं नगांव में है बहुत बड़ा स्कूल है अच्छा ठीक है जुबरी अच्छी तरह से पढ़ाई करना लोन लोई खोरे अच्छी तरह से पढ़ाई करना कहीं अच्छी तरह से पढ़ाई करना इस कई साहिल ना इसे नंगी नुंसिनाबा लेरदी असेंबा हाइरउ आई याम वाई नंगी वखलदा ओ माय गॉड आई दी वंदरे ओह आई इसिंग तुमगे अने कोई तारे ये फजन फमगे नई लो कोयरो नाकन नाकन राउंड फनेम कोयगदमनिको सादा खुराई हैक्रू मखों कायबगी ओइदोय नतो खुराई कायब्रा हां खुराई कायब्रा खुराई हैक्रू मखों कायब्रा तुदेल खंगदे अखोयदी कइनोदा कायरे मुंबई की बीच तो मतेक मकायबा मोनिका राजकुमार ब्रो कचद्रो नेचना पीबा वाबनी आई कैसु खंदे तो कचबा लेत्रे दुआ कीजिएगा ताकि मैं पढ़ के डॉक्टर बन सकूं अच्छा ऑल द बेस्ट जुबिन जरूर डॉक्टर बनोगे रंजन नौरे कैलम जन सोबम मैं काइने हाइरो नंगी से करेम नरीबो आई नंगोंदा अंगोंदा कई हाइदोनो आई लव यू लोए केनो से आई लव यू टू तेदी नहान मुक नंगी ब्लॉग नुंथांग द स्कूल द स्पेदो सिंग बे की खिबने अदुगी स्कूल दुना नि ने लेरंगिदो हाना लव यू दामसा दामसा कान तोन
ꯑꯩꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛꯑꯦ ꯁꯤꯗꯩ ꯐꯥꯎꯖꯜꯂꯒꯅ ꯅꯛꯇꯣꯏꯔꯕ ईशान सर का डेथ हो गई क्या जब मैं बेंगलोर में था तब गाड़ी एक्सीडेंट हो गया तो ऑन द स्पॉट डेथ हो गया उसके लिए बहुत दर्द में हो मैं अभी भी CS Maction हाय अमुक्तबु येंगुखिगे अदुई वीडियो दो नंग लाइव तो होरो येंगुरो शेयर अम तोरमु लाइक हम नमम असंग बाहर ओ मी लाकनरी ब्रो नंगिसे करी कहीं आई मितांग आई मित तोंथोखरे मखा ताग्रा माले अमत खुदगे फंगे फंगे दुकान ममा सिंजूदु सिलाइदो ममा सिंजूदु ए का जगरगे ममा सिंजू सिलाइदो ममा सिंजू चाबिनिंगदी सबम नकाइगी सोमदे चांगपदेदा अदुम चांगो चासल्लो नाइसल्लो ꯑꯩꯒꯤ ꯄꯥꯎ ꯈꯨꯝ ꯄꯤꯅꯤꯡꯗꯕꯒꯤꯅꯤ ꯈꯨꯗꯤ ꯊꯤꯔꯤꯗꯨ ꯔꯤꯃꯥ ꯂꯥꯏꯁ꯭ꯔꯝ ꯃꯤꯠ ꯅꯥꯕ ꯅꯠꯇꯦ ꯆꯣꯡꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯑꯩ ꯑꯃꯨꯛ ꯈꯨꯜꯂ ꯄꯥꯜꯂꯛꯏꯕꯅꯤꯅꯦ ꯁꯥꯍꯤꯜ ꯌꯥꯝꯅ ꯄꯣꯡꯉꯦꯕꯣ ꯅꯪꯁꯦ ꯄꯣꯡꯕ ꯅꯠꯇꯦꯗ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯐ꯭ꯂꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤ ꯃꯩꯁꯦ ꯄꯥꯏ ꯁꯥꯟꯅꯁꯤꯔꯥ ꯁꯤ ꯂꯩ ꯃꯩꯁꯦ ꯄꯥꯏ ꯁꯥꯟꯅꯁꯤꯔꯥ ꯏꯁꯤꯡꯗ ꯅꯥꯀꯟ ꯑꯃ ꯊꯦꯡꯉꯁꯦ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯅ ꯁꯤꯗ ꯄꯥꯏꯔꯁꯦ ꯀꯩ ꯂꯝꯗꯅꯣ ꯁꯤꯕꯨ ꯄ꯭ꯔꯦꯝꯃꯤꯠ ꯍꯥꯏꯔꯣ ꯁꯤꯁꯦ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯔꯟꯖꯅꯥ ꯅꯥꯔꯝ ꯀꯔꯤꯅꯣ ꯀꯣꯃꯦꯟꯁꯤꯗ ꯐꯖꯒꯗꯕꯤ ꯉꯥꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯅꯩꯈꯥꯏꯕꯤ ꯉꯥꯛꯇꯅꯤ ꯀ꯭ꯔꯦꯁꯤ ꯀꯣꯝ ꯏꯁꯤꯡ ꯈꯨꯆꯥꯎꯁꯤꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯏꯁꯤꯡꯁꯤꯗ ꯏꯔꯣꯏꯔ ꯆꯠꯂꯝꯕꯅꯤ ꯋꯥꯃꯜꯂꯛꯇꯅ ꯈꯣꯡꯅ ꯆꯠꯂꯤ ꯁꯥꯍꯤꯜ ꯁꯥꯎꯔꯛꯎꯔꯣ ꯁꯥꯎꯔꯁꯨ ꯑꯩꯗꯤ ꯂꯥꯏꯐꯇꯅꯤ ꯀꯩꯝ ꯇꯧ ꯉꯝꯃꯔꯣꯏ ꯁꯣꯝꯗ ꯃꯤ ꯈꯔ ꯂꯩ ꯆꯥꯎꯔꯦꯍꯦ ꯂꯨꯍꯣꯡꯕ꯭ꯔꯣ ꯁꯤꯕꯣ ꯁꯤꯗꯤ ꯐꯖꯔꯦꯅꯦ ꯉꯔꯥꯡꯁꯤꯃ ꯄꯣꯠꯇꯤ ꯇꯥꯔꯤꯛ 2 ꯁ꯭ꯋꯥꯏ ꯇꯥꯕꯅ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗ ꯍꯣꯡꯖꯔꯣꯏ Marzia like done Sahil hi mayam ising yengbiu isingsi yamna senglaba isingni lamdam khudingmaktagi chandharakpa fatawdi machum ngaktani ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯁꯦ ꯌꯧꯗꯣꯏꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯤꯗ ꯉꯥ ꯐꯥꯔꯗꯣ ꯁꯔꯦꯡ ꯑꯃ ꯂꯛꯇꯣꯔꯦ ꯁꯔꯦꯡ ꯑꯩꯗꯤ ꯑꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯁꯥꯛꯀꯨꯝꯕ ꯉꯥ ꯑꯣꯏꯅ ꯐꯥꯎꯔꯒꯦ ꯃꯥꯔꯖꯤꯌꯥ ꯀꯩ ꯂꯝꯗꯅꯣ ꯁꯤꯁꯦ ꯁꯣꯏꯕꯝ ꯂꯩꯀꯥꯏꯅꯤ
ꯑꯕꯣꯛ ꯏꯁꯤꯡ ꯌꯧꯔꯛꯇꯣꯔꯦ ꯁꯦꯟꯗꯜ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯁꯤꯗ ꯑꯥꯏꯐꯣꯟ ꯒꯥꯏꯗꯣ ꯑꯃꯇ ꯇꯧꯊꯔꯛꯑꯗꯤ ꯀꯌꯥ ꯐꯅꯤ ꯏꯁꯤꯡꯁꯦ ꯍꯟꯊꯔꯝꯃꯤꯔ ꯀꯩꯅꯣ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯌꯥꯝ ꯆꯠꯂꯤꯗꯣ ꯅꯥꯕ ꯇꯥꯔꯦ ꯕ꯭ꯔꯗꯔ ꯇ꯭ꯔꯦꯁꯤ ꯀꯣꯝ ꯏꯁꯤꯡ ꯃꯔꯛꯇ ꯆꯥꯎꯔꯛꯄ ꯃꯤꯅꯤꯅ ꯁꯨꯡꯅꯥ ꯍꯦꯛ ꯅꯥꯔꯣꯏ ꯆꯠꯈ꯭ꯔꯒ ꯗꯤꯁꯤꯔꯣꯝ ꯇꯥꯗꯣꯏꯅꯤ ꯆꯨꯝꯗ꯭ꯔꯣ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯁꯣꯝꯁꯤꯗꯤ ꯑꯩ ꯑꯁꯣꯝꯁꯤꯗꯤ ꯊꯨꯝꯃꯤ ꯈ꯭ꯋꯥꯡ ꯍꯦꯜꯂ ꯃꯥꯜꯂꯦ ꯊꯕꯥꯛ ꯌꯧꯔ ꯃꯥꯜꯂꯦ ꯑꯩ ꯆꯪꯉꯛꯏꯁꯦ ꯀꯥꯏ ꯀꯥꯏꯗꯅꯣ ꯈꯪꯗ꯭ꯔꯤ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯆꯟꯖꯅ ꯅꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯔꯖ ꯇꯧꯕ ꯂꯥꯛꯏ ꯁꯣꯏ ꯃꯨꯠꯂꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯗ ꯁꯤ ꯐꯤꯕꯝꯁꯦ ꯋꯥꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯃꯩ ꯃꯨꯠꯂꯝꯃꯗꯤ ꯐꯖꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣꯏꯅ ꯆꯠꯆꯕ ꯄꯥꯎꯗꯝ ꯁꯤꯗꯅ ꯕꯕꯤꯅꯥ ꯇꯥꯗꯣꯏꯅꯤ ꯁꯨꯝ ꯐꯥꯎꯔꯛꯄꯗ ꯒꯥꯔꯤꯗꯤ ꯆꯠꯄ ꯌꯥꯗꯦꯀꯣ ꯈꯣꯡꯒꯤ ꯋꯥꯅꯤ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯋꯥ ꯂꯣꯟꯕꯁꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯆꯨꯖꯥꯛꯅꯤ ꯆꯨꯖꯥꯛꯀꯁꯤ ꯂꯣꯏꯅ ꯌꯨꯡ ꯂꯩꯔꯦꯅꯤ ꯆꯨꯖꯥꯛꯄꯨꯗꯤ ꯌꯨꯡꯉꯍꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯑꯩꯁꯨꯕ ꯀꯩꯗꯧꯔꯒꯦ ꯁꯥꯍꯤꯜ ꯄꯥꯎꯈꯨꯝ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯤ ꯍꯨꯏꯁꯦ ꯅꯠꯇꯦ ꯐꯥꯒꯤ ꯇꯧꯕ ꯃꯌꯥꯝ ꯑꯩ ꯃꯥꯏꯁꯦ ꯅꯣꯏꯔꯕꯅꯤ ꯐꯖꯅ ꯑꯩ ꯊꯨꯝꯃꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯔꯣꯏ ꯍꯦꯟꯅꯉꯥꯏ ꯑꯩꯗꯤ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯕꯤꯔꯣꯏ ꯍꯥꯠꯂꯁꯨ ꯑꯗꯨꯝ ꯍꯤꯡꯒꯠꯂꯛꯀꯗꯧꯕ ꯃꯤꯅꯤ ꯁꯟꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨ ꯀꯨꯟ ꯂꯩꯔꯦ ꯁꯤ ꯕꯤꯅꯥ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯣꯔꯤ ꯌꯦꯁ ꯕꯕꯤꯅꯥꯁꯤ ꯂꯩꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯤꯡꯉꯤꯁꯤꯕꯨ ꯕꯕꯤꯅꯥꯁꯤ ꯂꯩꯗꯣ ꯅꯣꯏ ꯔꯣꯃꯥꯟꯁꯇꯣ ꯀꯥꯏꯗꯅꯣ ꯇꯧꯅꯔꯣꯏ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁꯤ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯏꯁꯤꯡꯒꯅꯤ ꯔꯣꯃꯥꯟꯁ ꯂꯩꯔꯤꯁꯦ ꯇꯨꯝꯃꯦ ꯂꯣꯏꯅ ꯃꯌꯥꯝ ꯑꯩꯁꯦ ꯂꯥꯏꯐꯇꯤ ꯀꯌꯥ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯨꯝ ꯋꯥꯅꯔꯕꯅꯤꯅꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏꯇꯗꯣ ꯁꯤꯌꯔ ꯇꯧꯅꯁꯦꯅ ꯊꯥꯔꯛꯄꯅꯤ ꯂꯥꯏꯐꯁꯦ ꯁꯨꯡꯊꯥ ꯄꯨꯊꯥꯗꯕꯅꯤ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯅꯤ ꯑꯩꯁꯨ ꯃꯣꯏ ꯆꯠꯂ ꯋꯥꯡꯈꯩꯗ ꯁꯤꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯊꯨꯝꯃꯦꯅ ꯄꯣꯠꯁꯦ ꯊꯥꯡꯒꯠꯃꯤꯟꯅꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯔꯁꯤꯌꯥ ꯌꯧꯔꯛꯑꯕꯣ ꯅꯈꯣꯏ ꯃꯥꯝꯃ ꯍꯣꯏꯅꯤ ꯁꯤꯁꯦ ꯐꯖꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏ ꯑꯦ ꯑꯩ ꯉꯁꯥꯏ ꯂꯝꯕꯤ ꯊꯣꯛꯂꯛꯄꯗ ꯊꯤꯡꯉꯦ ꯃꯣꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥ ꯆꯣꯡꯉ ꯆꯠꯇꯣꯏꯕ ꯆꯣꯡꯉꯒ ꯏꯁꯄꯥꯏꯗꯔꯃꯦꯟꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯋꯥꯅꯤ ꯒꯤꯞꯁꯟꯁꯦ ꯎꯗ ꯀꯨꯏꯔꯦꯅꯦ ꯁꯟꯊꯤ ꯀꯩꯅꯣ ꯂꯤꯈꯣꯝꯕꯅ ꯄꯣꯔꯛꯏꯒꯤ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯑꯦ ꯊꯩꯕꯣꯡ ꯍꯧꯕꯗꯣ ꯄꯥꯜꯂꯦ ꯇꯨꯔꯦ ꯊꯩꯕꯣꯡ 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 ꯂꯤꯠꯂꯒ ꯆꯠꯂꯣꯕ꯭ꯔꯣ ꯂꯤꯠꯂ ꯆꯠꯇꯣꯏ ꯃꯥꯜꯂꯦ ꯇꯧꯏꯁꯨ ꯑꯣ ꯍꯥꯡꯉꯦ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯁꯣꯝꯗ ꯌꯦꯡꯉꯨꯕ ꯁꯤ ꯂꯤꯠꯇꯣꯏꯅꯤ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯃꯨꯊꯕ꯭ꯔꯥ ꯂꯤꯟꯅ ꯑꯃꯨꯛ
ꯀꯗꯥꯏꯔꯣꯝꯗꯅꯣꯅꯦ ꯅꯪꯅ ꯄꯨꯁꯜꯂꯛꯏꯁꯤꯕꯣ ꯏꯁꯤꯡ ꯈꯔ ꯇꯥꯡ ꯊꯪꯕ ꯀꯩ ꯍꯥꯏꯅꯣ ꯔꯦꯃꯤꯠ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯗꯥꯏꯗꯨꯗꯤ ꯏꯁꯤꯡ ꯈꯔ ꯊꯪꯕ ꯃꯥꯜꯂꯤ ꯏꯁꯤꯡ ꯈꯔ ꯊꯪꯕ ꯃꯥꯜꯂꯤ ꯅ꯭ꯌꯨ ꯍꯣꯇꯦꯜ ꯍꯧꯖꯤꯛ ꯀꯩꯝ ꯑꯗꯨ ꯃꯈꯥꯁꯦ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯐꯩꯅ ꯅꯣꯏꯁꯤ ꯑꯃꯦꯔꯤꯀꯥ ꯃꯥꯜꯂꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯅ मैम चाक चानरबो कमाय कमाय तौगे चाकी मतुंदी हेलमनी हो ꯋꯥꯗꯤꯕ꯭ꯔꯣ ꯅꯪ ꯉꯁꯥꯏ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯔꯣ ꯑꯩꯗꯤ ꯈꯗꯥꯡꯁꯨ ꯉꯥꯡꯖꯔꯒꯦ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯁꯝꯒꯁꯦ ꯄꯪꯇꯨꯗ ꯇꯨꯔꯤꯑꯦꯅ ꯅꯨꯄꯤꯒꯤ ꯁꯝꯐꯥꯕꯤ ꯐꯥꯕꯅꯤ बोरा मैंने मुझे बोरा का नहीं है बोरा जाके क्या तो फिल्म मगर मैं हम बोरा चाह सिलाओ को सब में क्या था denganू ने nganू की दिन नुआई से भी आप दो और मन सिने माना बोई थंगन जो तुम हजारे कहीं हजारे मैम अदुदी मथन के लातम थेंगनरजी आई हुजिक यौरे मैम जो पता ना बिरो फगी खरा ngang होटकिबा नुंगाइनदब लेरसु वरबिनु आइदि गेम तगनबन दुगा लाइव ngasigi लाइव से काय लोसन गे हेत्रि लाइव से लाइव से काय लोसन cái là YouTube लाइव से लोसन हेत्रि YouTube đây là gì पब्लिश तो दिन this year segitu dro copy link है gitu लाइव मुथर हेत्रि लाइव मुथर हेत्रि